KSO Chuarchanpurgi General Election da Thadou Student Association yauna lup Wari Yaokhidre. KSO General Headquarter gi Meiteiga chaliba chahi 2025-28 fawbagi oina KSO Chuarchanpurgi election ngasi pangthoknaba thaurang tawriba sida Thadou Student Association, Tidimchin Student Association, Jau Sangnawpang Polpi ZSP amasung Student Federation na saruk yakhidre loidena lupsing asina makhoi gi members sing mikhalasi da saruk yadanaba kudaki oiba cherol thadoktuna khangankhre. KSO Chuarchanpur election asiga mari lainana KSO General Headquarter Election Commission Chuarchanpur gi Meiteiga Gangte Student Organization, Mar Student Organization, Komreng Student Union, Mate Student Organization Chuarchanpur, Khangtha Junpol, JSQ, KZP, Mejo Jirlal Pol Manipur, Siansin Paul P, JSQ, Thadou Student Association Chuarchanpur, Tidimchin Student Association, Wifi Student Association, Jilai, JSQ amasung Jau Sangnawpang Polpi ZSP GHQ dagi mihut mga tharak na bakhangan khibani hariba mikhal asi ngasi ayupung 13 dagi horaga M Songai Community Hall da pangthokadabani hari KSO gi Meiteiga Kuki gi lairiba maheroi lupsing da mikhal da saruk yana bakhangan khibadu ngasi khudaki oina Thadou Student Association amasung ZSP gi Meiteiga yamna kana yaning da bafongdokladuna mikhal adu da association asigi mihut sing yauduna bakhangan khre. Thadou Student Association ki spokesperson B.K. Thadou na ngasi thadurakiba cherol amada haribana Thadou asi kuki nate Thadou Student Association asi maning makha tamba organization amani organization asi KSO Kuki NP amasung masida affiliate tauba body singdagi tongana leiba body amani ing 2015 da Delhi da pangthokhiba Thadou conclave amasung mamang chahi ing 2024 da Guwahati da pangthokhiba Thadou conclave ta Thadou hariba group asi kuki dagi pungton tongana leiba masagi top pasaktam leijaba independent ethnic group amani maram aduna Thadou Student Association gi Meiteiga KSO gi election asida saruk yaba natraga level amata da pangthokpa activities sing da saruk yare hari masiga mari lainana formal communication amasu KSO GHQ thaduna khangan khiba leikrabani Thadou Student Association na Thadou miyam gi damakta lepkani loinana state asida santi amasung community singi marakta nungsi chanana leiminaba hona minabaga loinana Thadou community gi education social amasung cultural advancement gi damakta chapchana lepli Thadou Student Association gi Meiteiga KSO gi makha da pangthokpa election natraga activities sing da saruk yaroi loinana KSO na semliba list aduda Thadou Student Association asi lauthoknaba khangali hari ZSP General Headquarters ki Information and Publicity Secretary P. Anthony na thadorokpa cherol amana haribana ngasi pangtholiba KSO Chuarchanpur gi General Election asida ZSP GHQ na saruk yaroi haina mangjongna na khangan basu leikrabani adumakpu luba sigi Meiteiga KSO Chuarchanpur gi mikhal da saruk yariba singi mafam da yaifa thauzal piri hari Delhi blast da Meeoi tara sikre kunga marina so panangkre luchingba kaya na condemn tawkre Delhi blast ki thodok Jais Muhammad ki kangbu na sengbatpa doctor gi team na chathakibani Delhi police Delhi da carbon pokhai handuna Meeoi tara sian khiba amasung atopa Meeoi kunlom aso pananghan khibagi thogdo adu Pakistan da based tawba terrorist group Jais Muhammad JEM ga mari leinai haina Delhi police ki source paladuna agency ki paw mana phongdokli Thogdo adu thokringai gi mamangda tongan ba mafam anidagi fagatkiba doctor singsu thogdo asida chenai haibagi matik chaba kudam changdam phangle hairi India gi yamna maru oiba puwari ga mari leinaba Red Fort manakta thokiba thogdo aduga mari leinana police na anti terrorism logi makhada case ama register tawre mi khwaidagi chinba Chandni Chowk market amasung Jama Masjid manakta leiba Red Fort ki nakalda Sakti lerwa bom pokai hanki badu suicide attack oiramba yai haina chingna badagi Jammu and Kashmir police amadi atai agency sing yauna joint operation ama chatharaga langla langjil puthokna bahonari report amagi matung ina Faridabad doctor ama hatkhaba matung da mafam dudagi nanthokuna chelakhiba masa maksu doctor oiba Umar Muhammad kauba Meeoi amana thogdo du thoan khibani haina report amana phongdokli Delhi police ki source matung ina Red Fort manakta bom pokai hankiba aduda ammonium nitrate fuel oil ANFO sizin nakibagi khudam phangle hairi bom pokai hanbada sizin nakiba I-20 car adu mathang naina yonthokibadagi akon bagi Meeoi adu kanano haina yamna kana thigatli record tadi Salman kauba Meeoi amagi maming delai hairiba car adu pokai dringai da toll tax amana lan thokpada Dr. Umar Muhammad kauba Meeoi amasung Maka Meeoi ahumpuna car adu da tongminaki bom pokai hankibadu suicide oigadawribra oiba taraga na makhoi punna sikminagadawribara haiba wahang amaso hangnaragli makhata na thijin humjin bada Umar Muhammad operation sindurgi matungda Jais Muhammad ki nupi wing sengwatpa amasuk nongna nupi recruit tawbada chenaba Meeoi ni mahak bom pokai bada sikhiba singi manungda yaukhrabra haiba chapchana khangbangamdri thogdo adu leiba sigi president prime minister na akan mamong na condemn tawkhre Amit Shah na kayara khanna secretary review tawkhre
Islamabad Court manakta pokhaibada ukilsing yauna Meeoi 12 sire. Islamabad ki District and Session Court manakta chatharakiba suicide bombing attack amada ukilsing yauna Meeoi 12 sire amasung 18 lom asopa nanglei. Thadou asi thokraba matungda Pakistan ki Defense Minister Khwaja Asif na haiki oiragliba fibam asida yumlonariba Afghanistan ga wari sanaduna yasinaba puraknaba honnaba mathau tade. Hojik leiba asida lal tarakle haina lawba yai ngamkhaida Pakistan Army na lan soknabadagi hendoktuna city gi mayol maktada yeknabaga lanthengnabagi tangai fadaba matam yaurakle. Pakistan da leiriba miyamna lanfam asi mai pakhanaba honnabada amatoina khusamnagadabani haina mahangna phongdokhi. Thadou asing asi numit yungba matung pung 12 makai tabada thokhibani India gi konung Delhi gi Red Fort manakta I-20 car ama bom pokai henbagi thadou thokraba matungda thadou asi thokhibani. SDO office mai tharamle sakhangnaba Meeoi khara nangarang numidang pung 9 khara helakpada Churachandpur district ki tuibongda leiba SDO office mai tharamle hairi. Thadou asigi matangda press na phangba paugi matung ina sakhangnaba singna mai tharamba du da office asida leiba IDP gi documents sing yauna office ki furniture sing amasung computer set amai mai chakre. Office asigi thongnaw gi saruk sing su mai chakpa du da yaukre hairi. Amaramda Thadou asiga mari leinana Churachandpur police na case ama laukhatuna thijinba hokre adubu hojik fawbagi oina chenaba Meeoi amata faba punba ngamdri. Thadou adu sakhangnaba Meeoi 9 laklaga chatharamkhibani hairi panba yabadi hokhiba chahi 2023 gi May 3 irang asina horakpa matamda Kuki singna Churachandpur gi forest bid office mai thaduna office ki maruiba record kaya mai chakpa du da yaukhrabani.